मिटोप चंगकप येंगसिननबा अमदि आइना यादबा थबक थिंगननबा मनुंग हंजिनबा मफमसिंगदा पुलिस चेक पोस्टिंग थमननबा थौरांग तौरी हाइना चीफ मिनिस्टर एन बिरेन फोंदोरकली मालेम पुंबदा पांगथोकनबगुम ngasi मणिपुरदसु तोंगान तोंगानबा ऑर्गेनाइजेशन सिंगना सिंदुना इंटरनेशनल ह्यूमन राइट्स डे पालन तौरी कांगपोकपी कम्युनिटी हेल्थ सेंटर की डॉक्टर नर्स सिंह हॉस्पिटल असिदा अंगांग उनबगी खुदोंग चाबा पीखिदबा थौदोका मरी लेना मिनिस्टर नेमचा किटगेना येंगसिनख्रे राज्य सभा की एमपी के एस भवानंदना मॉडल विलेज ओइनबगीदमक अडॉप्ट तौख्रबा टेक्नोपॉल डिस्ट्रिक्ट की क्वाथा खुंगंग ngasisu अवाटपना थलौरी अमसुंग फ्रेमवर्क अग्रीमेंट का मरी लेना एमपीसीसी न चंगसिलकपा खोंजंगदा अहानबा ओइना चीफ मिनिस्टर एन बिरेन की केंद्र हेंगांगदा बीजेपी की वर्कर नि हाइना चिंगनबसिंगना अथिंगबा पीख्रे हाइरी मयाम खुरुमजरी अदोम नेंगबिरिबसे इम्पैक्ट न्यूज नि आई पिंकी ओग्रम ना हौजि पुंजा सिफावबगी मरोइबा पाउसिंग मियामदा पिजरी मणिपुर की तोंगान तोंगानबा मनुंग हंजिनबा मफम मरु ओइना मणिपुर की ngमखाइदा पुलिस चेक पोस्ट सिंग मरांग काइना थमननबा थौरांग तौरी हाइना होम की थौसु पुरीबा चीफ मिनिस्टर नोंथोंबम बिरेना फोंदोखरे वाफम असिंग असि चीफ मिनिस्टर सेक्रेटरी पांगथोखिबा चिंगी लुचिंगबा सिंग उनबगी थौरमदा महाकना फोंदोखिबनी मरु ओइना बेहांग क्वाथा जिरी अमदी उखरुगा म्यांमारगा थंगनना लेबा मफम सिंग लोइनना तोंगान तोंगानबा मफम कयादा चेक पोस्ट सिंग हांगदुना मिटोप चंगकपा येंगसिनबता नतना आइना यादबा थबक कया चथबा थिंगननबा अहेनबा मित्यंग चंगबा हौरगनी हाइखी नाकल अमरोमदा ngasi इंटरनेशनल ह्यूमन राइट्स डे असिगा मरी लेना चीफ मिनिस्टर ना मियोइबगी हक्की इकाई खुमनगदबनी मणिपुर की ओइबा स्टेट ह्यूमन राइट्स कमीशन अथुबा मतमदा सेमननबा थौरांग तौरी हाइखी border area the illegal encroachment adagi illegal immigrants sing check adagi unlawful activities check tongnaba behang even aikoi kwatha gi area sidaida IRB gi company gumba bhau thamnanabagi adi ukhul ga tainabe area sidaju Myanmar ga tainabe area sidaju some area aikoi identify tawre state human rights commission lingnanabagi aikoi दुगी अखोई पंजाब की चीफ जस्टिस ओइरमबदो मा पंजाब की पाइदे अखोई सिजु पाइगेदा मसाना दि यारे पंजाब गवर्नमेंट के अयाब अमदंग लोबियो न माना हारेपदगी पंजाब गवर्नमेंट द मदुगी हेक फाइनल तोबा अखोई स्टेट तगी लीगल एक्सपर्ट अदगी जस्टिस पुनमक तो आई हुजि कन्ना कांटेक्ट तोबा हौरे अदम आइडेंटिफाई सु तौरे हाइतारे नाकल अमरोमदा पुलिस कांस्टेबल रिजल्ट हाइदोक्तबगी मतंगदा कौरिबा जनरल स्ट्राइक असि लाइबक थीबनी कोर्ट लेबा इशू ओइबा मरमना मतम खरा चंगनी हाइना वारी सानरबा मतुंगदा मतम खरा ngaइबा हाइना यानरबा मतुंगदा खंगहौदना जनरल स्ट्राइक तौसलकपासिना मियामदा खुदोंग चादबा थोकहनबा मतमदा लेंगाकना तुमिन्ना लेरोय लोइनना करिगुंबा मरम चादना स्ट्राइक तौबगी फाबा पुनबा थोकपा मतमदा तुंगदा लेंगाकी ओइबा थबक चंगबदा अकाइबा लाकपसु याय हाइना सीएम ना चेक्सिनवा थमखी याम क्लियर होइना मोइदा थमगिबनी तारिख 3 नत्रगा 9 नत्रगा दुदा हाइदोकने हाइबा कोइ करिगुम कमेन्टमेन्ट नमता पीगिबा लेते मोइना था अमा मखाइ अनि सिंग मनुंग द थुना लोइसनबा तौसे हारगा चटनगिबनी अदु ngarang सडनली तारिख 3 त तौगनी हाइबनी 9 द पीगदमनी हाइरा कांदा मोइना मणिपुर पुंबा बन इंडिफिनिट बन कवि खोली गाइन तौबसी मसी यामना लाइबक थिबा हाइतारे क्रिसमस हाइंग चित ngaire अदुगा अखोइ गवर्नमेंट तौबंगम बसु नतबा कोर्ट सबजुडिस होइना लाइरबा पोतु गिदमकदा पब्लिक पु रैंसम थमगा बन तौबसे गवर्नमेंट तुमिना लेरोय अदुगा ईच एंड एवरी अखोइ स्ट्राइकर सिंग पुलिस रिक्रूटमेंट होरगसु सर्विस त बेरा लाइगनी हायंग पुलिस वेरिफिकेशन द दोज हु इन्वॉल्व इन द स्ट्राइक मरम साबोर दिए मरम सादब कोर्ट लेब ngarang makta कोर्ट के ऑर्डर उबिरे तारिख 23 फाव मतम बिग्रेब
January ki masigi marak sida government ekhoina kaidauduino se moi khangpham thoi Malem Pumbada International Human Rights Day Pangthoknabakum State asigi mafam kayada tongan organization singna sinduna numit asi pangthoknaki numit asi the working committee of the apunba lupna sinduna Gandhi Memorial Hall da pangthoki Thoramatu da saruk yakiba wangangloi singna miyoibagi hak khongaunabagi thabak asi state asida matam kayagi mamangdagi chathaduna lakli hak khongaunaba singi manungda military gi kangbuna lisang sitna tamthiba maongda hena hak khongaunaduna lakli miyoibagi hak khongaunabagi mayokta organization kaya lauduna laklabasu kan khangbi gadaba mari leinaba singna yamna lumna lauraktri militarized zone gumna security forces kaya thamjinduna yumthong khuding changduna miyoibagi hak matpi ki haiba wafam kaya thamki Thoramatuda lamdam masida lairiba tongan ba civil society organization singi mihut sing amasung nupi nupa kaya na saruk yaki Lambam sida Santi Were, Lalamugi Iran Lay, Lalamugi Iran Lay, Kadi Maram with the Montas Pache, Sahi of Santo, which is of Chadivan. Baran Sakana, like Pai Mayam Singase, Masi, Samana, I call Russian and the Wapam from the Natabila, Huziti. I call community Amagi, Tonga, Warwishi, Urban of the Warish Hanadi. Masi Karam Makani Pisto. Aja nadaba amang amuna nucina nadaba masih siliba para sarkar itu cilsi ngase. Aikoi punna mana amat tu ena thena batu yang mathok tayana aikoi. District Legal Services Authority Imphal West Amadi All Manipur Bar Association Asusinduna International Human Rights Day ki thoram ngasi pangthokre. Manipur State Legal Services Authority ki mityang makhada thoramadu Chairap Court Complex da leiba District and Session Judge Imphal East ki conference hall da pangthoki bani. International Human Rights Day ki thoramadu ka mari lenana blood donation camp amasu District and Session Judge Imphal West ki court da pangthoki. Sovereign immunity habagi pot se certain limits ta exercise to godong sovereign ne haidana su magi prajada man hekta hatning en hatpa loition ba genocide to buse mase yade habi se limit to sovereign immunity se ihan han boina United Nations ki charter set to buse the moina pire aduna human rights have mi pung khudimaki right magi government duna bawo lokthokning en lokthokpa yadaba sigumba rights sing se masi international community na ngak tragadi Masigi akogi prithibida santi laibase yaroi hebagi principle se UN ge charter gi core principle amoina yaoraga thole International Human Rights Day ki thoram Manipur University ki court hall da sungasi pangthokre Manipur University ki Center for Human Rights and Duties Education sinduna our rights our freedom always haiba wakhalonda thoramadu pangthoki bani Hairiba thimasi ki pandamna International Covenant on Civil and Political Rights amasung International Covenant on Economic, Social and Cultural Rights on their 50th anniversary haiba UN gi Covenant ani asi promote taunabani hairi Thoramadu da saruk yakiba Manipur University ki School of Humanities ki Dean Professor M Manina Fongdo kibada sangsar da lariba mipum khudingmak amata oina dignity leina hingbagi right lei adubu maru oina chawkhatriba manung hanjina leiba India ki mafam sing amadi North East state sing dadi miyoibagi right khongaunari Maramaduna human rights ki matangda khananainaba amadi observation pangthokba habisi yamna maru oi haina fongdoki In 1948, the Universal Declaration of Human Rights was for the first time met. So this was a very important moment, important year. But its main aim, we know, was to respect every human being so that he or she is given a proper place in the society, in the universe, by ensuring peaceful existence and also by giving security with full dignity of a human being.
Bishnupur district asu not left behind haiba thimda International Human Rights Day pangthokre. United NGOs Manipur, Northeast Dialogue Forum, New Life Foundation, Childline Bishnupur amadi Bishnupur district ki tongan ba lup kayana punna khusam naduna rally amadi miyam gi oiba mifam amasu pangthokhi. Miyam gi oiba khongchat adu Moirang Multipurpose Higher Secondary School dagi Moirang Konjengbam Laikai Community Hall fauba chatki. Khongchat aduda Manipur amadi awang nongpok ki mafam singda chalairiba miyoibagi hakpu khongkaunaba auspa silauthu amadi hingbagi hakkalu haiba kholau kaya lauki. Nong marakta chakhiba khongchat aduda lukhrabi mahairoi ahal oiraba ima iben amadi tongan ba thodok singda victim oihorabi nupi kaya amasung Lions Club of Moirang su saruk yaki. Thoramaduga mari lenana chathakiba miyam gi mifam aduda Childline Bishnupur gi Director L Pisak nahai Armed Forces Special Power Act asi matam sangna awang nongpok ki mafam kayada Manipur yauna chatnaduna lakli masigi law asigi marumda khulai paiba lanmi singna maral leijadaba miyoi kaya hatuna lakli hairiba law asi miyoi bagi hingbagi hak pu singnaba law makal amani asigumba law asi constitution ki makhada leiba maramna matam chana lauthoktrabadi hena khudong chadaba ihau kaya lakpa yai haina mahakna phongdokhi. Remove the Armed Forces Special Powers Act. This is the special act, no. Madam ni kayo madam masin any person mo ching naraba makobu phaba madu hatpa tu pe poda se lisang sit the northeast especially Manipur satha dunalai. Madam di akoi aspa se above the law like dum native. Aspa se under the law of the country constitution makhada like dum ne. And the special acts na madam organ northeast amadi tonga ma jamu Kashmir da me hani mo mong da hapa toni mo mong da to bisu acts singa se masi lokthok ta taragadi haiba lamda masi da miyo singa se he na shiba hengala khibai khoi Rakpadagi, Masida Acho Bakogi, Wakoklan, Ukoklan, Habadu Poto, civil society Makasu, Achoma Lakibi, Habadugi, Akibum Lay. International Human Rights Day Mari Lenana Ngasi Human Rights, Armed Conflict and Pre-Merger Political Status of Manipur Haibahira Masida Khananabaki Mifam Ama Coalition for Indigenous Right Campaign Karkana Sinduna Pangtokre. Sanjen Thongda Laiba State Guest House the Pangthokiba Thoram Aduda Manipur University gi Center for Southeast Asia Study gi Research Associate Dr. Kanguzam Sanatomba Manipur State Human Rights Commission gi Hanagi member Yambem Laba Impact News ke Editor in Chief Yumnam Rupachandra Amadi JNU gi Professor Bimol Akoijam su sarukyaki Thoramaduga Mari Lenana Professor Bimol Akoizam Nahai Kibada Avspa Thambaga Human Rights Violation ga Mari Lenate Amadi Lalhobagi issue na state asida disturbed area Thambasuna te haiba wafam thamki Yambem Labagi Warolda State asidagi Human Rights Commission Mutkiba Chahi Tare Sure Maramasina State asida Human Rights Commission Thambina ba lenga ke pokning chingsinki Khananai na basiga mari lainana Yumnam Rupachandrana Aikoi Masen Punsinadagadi pre-merger status ki matangda central government ka negotiate tawbada arubo oigani haina thamki Kangpokpi Community Health Center ki Dr. Nurse Singna Hospital asida angang unabagi khudong chadaba Daba Taudoka Mari Lenana, Kangpokpi MLA su oiriba, Minister Nemcha Kibgena Yengsin Kray. Ano balangak na health amadi education sector da ahen bamit yang changli haina lauring ay chairakta Taudok asi tha sigitang ni panda, district asigi Laikha village dagi Lingzozam Lord Jembu angang unabagi damak hospital asida pukhalakpada che chang sude amadi asa worker singna Loina rakte haibagi wahauda Dr. Nurse Singna layeng bagi khudong chaba pikhidabani Hospital asida angang pokpagi khudong chaba fangdabana Kangpokpi Christian Hospital da pukhatnanaba Lodzem ki imung manungna honaringaida medical care yaudana angang asi Community Health Center asigi floor da unakibani Nauna District Hospital ama oina upgrade tawkraba hospital asigi nurse amadi doctor singna anaba singda ulakpa maongda Kangpokpi MLA oibada natana social welfare minister oiriba Nemcha Kibgena Thamoi Sokna Nongaitaba Fongdokre Thamoi Sokpa Tawdok asida duty takiba district hospital aski doctor amadi nursing gi report hayeng faubagi manungda pikhananaba hospital gi authority da mahakna checksin wa thamki Hospital asida taba nurse Dr. Singh nasu mahut tharakpagi hainabi thamdana masagi mathau masak khangna taunanaba mahakna appeal tawki
yengsin khongchat asiga mari lenana hospital asigi male amadi female ward ki awat pasingbu minister na yengsin ki hospital asibu luna na thamnana ba mari lena basingda fongdok paga loinana awat apa leibada leingakta khanghalakna ba mahakna appeal tawki nakalama romda thoghaningda ba thodok asida chenaba doctor nurse singi mathakta akan ba mityeng changnana ba mari lena ba minister ki pukning chingsin gani haina mahakna miyamda thajaba pikhi delivery you have to take up. Why do you send home delivery order? Nga si paper to do bra. Adu kanara nurse do kanana pai bra. Regular posting like somebody is replacing her, no? Nah, then one time I had given a surprise visit. No nurse should be given any extra duty. But you probably get to bra. Kanara mami lihat lo. Emo in charge kadai dele. I want the report. Yes, ma'am. Tomorrow. Karigi na koi na delivery case admit to debra. Karam hai na posting taga do ba nurse na appointment phang ba mi na thabak to din na substitute thamhan bra. Ba koi ani giming supiro. Ko. In future you cannot reject any delivery cases. Emergency is emergency. Jum chat ga delivery to bodo. Na koi doctor leina leina nurse leina leina karam hai na makoi do makoi na accept to bira bra. Rajya Sabha ki MP KSS Bhavanandana model village oinabagidamak adopt tawkraba Technopol district ki kwatha khungang ki khunja singdi khulasi ki lambi sing koilas tharak pangai hauri khulasi Manipur na ningtamba lebak ama oiringai maidingu senbi kiambana English amaga chamri homfutare tagi lebak asiki ningthau oirakpa matamdagi khul asi Myanmar gi ngamkhaida khundaduna lakibani lambi thongi fibam phattabagi mathakta khul aduda lairik tamfam amadi ana laing sang matik chana leitabana khunja singna hena awaba mayoknari punna yum humudra mathoigi miyoi chamri ga tara rom tamak taba khul asigi khunja singna maitan amadi soibum lokpana senthok lambi oiram labasu chahi khara asigi mamangdadi paktaknana wa mapan sabana lakatoriba chahi mapan tarada soibum lokpa yaroidori nakal amaromda chahi kayagi mamangdagi maitan loktuna lakpana u marang kaina laisalaktabana senthok lambi leiraroidra haibagi mipaiba khunja singna pokna hauri Department of Information and Public Relations DIPR na sinduna chahi asigi oina press conducted tour ama kwatha khungangda tha asigi tang nipan da chatki khongchat asiga mari lenana khul asigi village authority member angom budhina fongdorakpada lenga ki loisangda thabak tawba supnagi mioi tarukhak lei khul asi hiram kayada sothaduna lairi chahi anirom gi mamangdagi wa mapal sabana uchi marang kaibadagi khunja singna lau khara ubudusu kumsi chahi asigi oinadi paktanana mangta khalle khul asida lairiba Government Junior School amadi Primary Health Sub Center da oja amadi doctor leitabana mathau ningthina tawde khunja singna sel lakna bagi lambi leitabana afang ba thabak suduna imung manung puri khul asida changkadaba maru oina kihom lafu hairibok thabana chingba paikhat payaba thabak thauram singda lengakna mateng pangbirak khunja singgi awaba khara oirabasu kokpa ngamgani haina taxi sonaki ai inkono ina leijaram masingdo phejing to hibada brahma oido neba brahma manu chanidor neba adu brahma manu chalaga targade laupari ama ni solopnena akhoi wakhandu nungai jada bai tar ko aduna Manipur government yaragade masi yengsinbirga phejing je he khai bega brahma manung da lehori ba khoi Manipur ki lam khara India ki lam khara lejeri si moi lam ne haire ba India ki lam ne border di khada ba ya da si de khaab ne dai da ba moi na heka adu da leiramba kunta bo ro kari ro leir masi moi no brahma government na chatho oina haye ba more gi manakta gobyang si jo hana ko India ki lam oina lejeramba adu fencing khar ba madam de kun me ai mo ta ba kun mi ai da ta ga kun yum kun tha je brahma na noi leibi aroi fencing manung chandre na ek tan thokpa sigumba akoi da problem khara leiya Nakala maromda khulasi khunja kayana leliba punsi marel sing impact news ta thamoi sokna pautam lakhi kothagi school je ochikan si ma khoi si first ra haur pa si school ni ko lairi gumari pi ba ma khona ko lairi gumari pi ye atu mingjin no oja sing na phajana mingchal le ba ko angang jing do mingchal laga school si chanai na ka bitere tha mara numini ni ka ba sumai na tok pi ro ba ma khoi si laira mani na paisa laiteb na asira oja sina tambitere mani na
अदु लाइरी सुम तमदरे नोमा सुरा नोमा चाबनिना पैसा लेत्रमना अंगानी मु लाइरी तम ngamdare दिखैदगी पंक्ति थिए जाइबो पैसा लेतबनेना कथि काबम सु लेते अदु जिते मोरे कनो तपदा मोरे चपै वानेबा खोंना चलबने दो गाड़ी पंगदे खुद वामा थाथाय वाम नते बो अंगां लुबी लाइतम खोपा सुबुम खांग मयावे अदगी मैतान इकबा याम वाइ दैबो वन अने हजिक लेजर इनफॉर्मेसी 42 तेनों पर एसिगम नुंग चनन लेबा क्वाथा हारिबा खुंगंग सिदनी अनोबा लेंगांगना हेल अमदी एजुकेशन सेक्टर दा अहिन मियंग चंगनी हाइन लावरबसु खुल असिददी हारिबा सेक्टर अनि सि ममी सामना उरी नकल अमरोमदा मैतान अमदी सुबुम लोकपना खुंजासिंगी सेंथोक लंबी ओरमलबसु जही खरा असिदा सेंथोक लंबी हंदलतुना खुंजासिंग अवाबा कया मायोकनरी अथुब मतमदा लेंगांगना खुनसिगी सिमिलोन फगनबा पांबय अमा लम पिबिद्रक तारबदी खुगी म्यांमार ngमखैद नकना लेरिबा खुल असि मांगखिबा याना लेरि कैमरामैन इरो मोसालोना पाउदुम जरिबा जोतिन खुंद्रकपम क्वाथा विलेज फ्रेमवर्क अग्रीमेंट का मरी लेना मणिपुर प्रदेश कांग्रेस कमिटी ना चंगसिलकपा खोंजंगदा अहानबा ओइना चीफ मिनिस्टर नोंथोंबम बिरेन गी केंद्र गी हाइंगांग बीजेपी गी वर्कर सिंगनी हाइना चिंगनबा सिंगना अथिंगबा पीखरे हाइरी थौदोग असि डेमोक्रेसी चटपा लेबाक अमदा चटनादबा लाइबक थिबा थौंगनी हाइना कांग्रेस के लुचिंगबा ऑपोजिशन लीडर ओक्रम इबोबीना कंडेम तौख्रे हानगी डिप्यूटी चीफ मिनिस्टर ना थौंग असि डेमोक्रेसी बु सिंगनाबा इकाइनिंगा ओइबा थौंगनी हाइख्रे ngasi haingang block congress committee na sinduna haingang kendra gi manung channa laifam khunau soibam lampakta india government amadi nation im ani ki marakta laina khiba framework agreement ki warol khangalu haiduna wakat mi famnana ba hotna bada bjp gi worker singna haina chingna ba miyoi singna laklaga athing batham ki hairi miyoi sing aduna athing bagi mayokta wakat mifam chatharabadi maduda thoglakpa afafatta pumnamak haingang block congress committee na pugata bani haina cheksinwa fawba thamlam ki hairi adubu wakat mifam adu tungda mpcc ki member oiriba p sarachandra gi haingang mayai lekai da leiba sangle da pangthoki wakat mifam aduda saruk yakhiba congress legislature party gi luchingba amadi opposition leader okram ibobina democracy chetpa leibakta freedom of expression lei democratic oina chathaba thabak thoram singda apanba piba amadi kihanba chatnade framework agreement ki warol sing khangalu haina mppc na tangkak naina yamna democratic oina changsilakpa khongjangda apanba piba haibasi haujik leiriba bjp na luchingba lebak asi yamna laibak thiba amadi undemocratic oiba thaong adu uthok chare haina luchingba sina phongdoki ngasigi wakat mifam aduda saruk yakiba hanagi deputy chief minister kai khangamna congress party na democratic oina changsinjaba wakat mifam bu tawba yaroi haiduna ki hanba thawong asi haujik leiriba lengak asi yamna lemjadaba thawong ni wakat mifam tawba yaroi haidiba sina manipur kainena ba tawrakpada bjp na saugat le haiba mayek sengna takle haina gai khangamna makha takhi laibak mangge mangjau sasan paidaba yade haibagi wakhalonda asum leirabadi haujik leiriba bjp na luchingba sasan asi pangkui kuigeda ba mande haibagi cheksinwa luchingba sina thamlakli agreement nama tawna khrabnina agreement da wahi amta yaudana blank paper da di ai di soi tawba yaram gado mande nation im ne moina apamba loina loiram da ba yai moina apamba khadi su soi na yawram mane na koi thaje framework agreement simanung di yauriba waron mayamase masi thonglokadabani haibagi dhanasi thamba yade haibasidi framework agreement se manipur kai sanu toigi sanu madig mata da wangang yade haibane aduri manipur thugai bada bjp na sogatli haibane kai hanma mathopagi lebak masa tadaba asigi matawse tawhannungdi adusu chief minister kendra adusu chief minister magi worker sing insan laga dana pambiyade haibase kain ngai ngasigi wakat mifam aduda saruk yakhiba mpcc gi member p sarachandra na haikibada framework agreement ki warolasi manipur miyam da khangalu haiba demand tawduna congress party na changsilakli ba khongjang asigi saruk oina haingang kendra miyam nasu tawdaba yadaba thaudang ni khanna wakat mifam kendra asida pangthokna na ba haiduna haingang block congress committee na sinduna pangthokna na ba khanaki committee asina wakat mifam asi pangthokna na ba hotna ba bjp gi workers singna tawba yaroi haiduna thengkiba asimak yamna laibak thibani athingba kaya thamlakpa sina framework agreement ki warol asi bjp gi luchingba singna khangle haiba ngasi gi thodok asina takle haina p sarachandra na phongdokhi
ngasi gi wakan mifam aduda Congress MLA sing MPCC gi executive member sing loinana Congress ki worker kayana saruk yakhi framework agreement की sit-in protest ता फोंग न सिंगर अगली बसे इसेंग सेंग न हरे गति कांग्रेस नी का हाबी की वखल ले रंबसु याय कांग्रेस की नते सिदी मणिपुर प्रजा गया की पुंसी का सिंग न बयाबा अदु गुंब याम न मरु वही खरबा अमनी मस्जिद सिंग न बता रगति बीजेपी की सुयाम न खुदोंग थी रकनी ngasi mag hangang kendra da sit-in protest to bu yaroi CM gi kendra da sit-in protest to bu yaroi haidana mukdana ngangi basa BJP ki sarkar da yauri ba luching basingna munnam tang khanbiraga amukang sengtok piro Nobel Prize Funkiba chahi asigi scientist singda yumfam oiraga Jawahar Navodaya Vidyalaya Khumbong da 18 suba Millennium Science Lecture pikre Science lecture adu Manipur Science Communicators Association na Manipur Science and Technology Council Mastek Imphal gi mateng makhada Vidyalaya asigi MP hall da pangthokibani Thauram aduda Lok Sabha gi MP Dr. T.S. Maina yauna Mastek ki Director T.S. Surendranath DM College of Science ki Principal Oiramba G. Tomba Sharma Vidyalaya asigi Principal Mintu Chagorboti amasung Vidyalaya asigi Oza amasung Mahairoi singna saruk yakhi Millennium Science Lecture adugi lecture adu Imphal College Physics Department gi HOD Oiramba C.H. Rajendra amasung Manipur University Physics Department gi Professor S.H. Dorendrajit na Physics ki lamda amasung Jennings ki Associate Professor Dr. Ojoy Chandra na Medicine ki matang da pikhi High Court of Manipur gi matung inna Registrar of Societies Government of Manipur na sinduna Manipur Masters Athletic Association gi Executive Committee semnanabagi mikhal pangthok lagani haina cherol amada khangalakli Loinana Master Athletes singna December 13 dagi 18 faubagi manungda Khumalampak Main Stadium da room number 32 da laktuna membership renew taunanabasu khangalakli Rongmai kabui furup ki yelahungai dagi lairak lining tingkau rangwang chakpiriak TRC gi laisanga mangasi Bisnupur gi chinikonda sangakre khulasida yum homfu humdoida TRC lining chatpa mioi chahumga nifutaruk lairi Nat ki oiba laison tinson galoinana pangthoki ba thauram aduda tongan ba mafamdagi lakpa TRC lining chatpa kabui miyam na saruk yakhi Rongmai furup ki ipa ipu haktak tagi chanaraklaba lining asi muttanaba amadi ipa ipu singi khongul tung indaba yade haibagi pandamda lining asibu yokhatnanaba mafam kayada hotnaribani Liraba lining asi yokhatnanaba Manipur Nagaland amadi Assamda khundariba kabui singna kanna hotnaduna laklibani Global Organization ama oiriba United Religious Initiative ki unit ama oiriba Lining asi mutharurabasu ngasidi lining asibu nungsiba amadi thajaba mioi kayana hingatnana ba hotnaribani Manipur Assam amadi Nagaland da lining asigi laisang kunithoi hangtoktuna punna lining asibu chatpa mioi lising kuntra dagi kuntra manga faubagi manungda leiba ngamlabani Lakliba December 15 da Khuyathong da leiba Zone 1 gi URC Holda Innovations for Sustainable Development haiba theme da kuntra nepan laksuba Journal Level Science Exhibition for Children 2017-18 pangthok lagani haina Journal Education Officer Imphal West District Zone 1 na cherol amada khangalakli Hairibe exhibition asida class 9 dagina 12 faubagi manung da leiba mairoi singna saruk yaba yagani hairi Matang swai se break amalauza break ki matungda Sekmai gi MLA Haikham Dingo gi mathakta thangkalakliba charge sheet asi athubada thabakta lokhatpinaba CM na mityeng changbiu haina thangmaiban apunba nupi lupna taksilakpagi pau amadi Manipur amasung malem gi tongan ba I pau sing puduna lakjage Impact News pu mieng taduna laibiu Znet Mayamba mukana taramno okchari bulletin asigi makhata ba pau miyam da pizari Sekmai gi MLA Haikham Dingo gi mathakta thangalakli ba charge sheet asi athuba matamda thabakta lokhatpina ba CM na mityang changbiu haina thangmai ban apunba nupilup thanil na taksilakli
ngasi Manipur Press Club ta pangthokpa paugi mifam amada Thanil gi Secretary Watham Thaibe mana haikibada haukiba Jun thagi tang 16 da victim oiribi NG Nikina Women Police Station da haikam dingo gi mathakta complaint ama thangatuna FIR ama register tauki Magistrate na lauba victim gi warol bu supisinduna case asi chathanana ba hairabasu DGP amadi SP na charge sheet asigi thabak thoram thinthaduna thamlaki hairi loinana haukiba November 13 dasu CM da hiramasida yengsinbiu haina amuk hanna haijaba laikre hairiba wafam asida government atumina adum laisilagadi lup asina akanba khongjang kaya changsilagani hairi Puchen Charba Manipur gi kai khumnazaraba CM na hingna sibaga manana leiraba Niki gi case asibu thamoi sena mateng pangbiduna Manipur government na FIR number 12/6/2017 WPS under section 376/417 of Indian Penal Code ki makhada charge sheet ase athuba matam tang thagat piu haina haijari kaigumba charge sheet asina asa mirai naiduna namsinduna thambiba tarabadi mama obisuna makhal makhage kungjang mayam ama changsinjaraklani khoi Love, peace and harmony haiba wafam sing asi lining khuding maki achetpa thajanabani wahai ahum asigi ona tainaba wafam singda lining amatana thajaba thamlamde haina social welfare minister nem chakit gena fongdokre wafam asing asi kangpokpi district ki manung chana laiba yaikong pau khulgi Tagaramphung ground da pangthokiba ahanba Tagaramphung Advent Christmas thauramda fongdokhibani Thauramasi ki athoiba mithunglen gi warul puiraduna minister nem chana lining khudingmakna achetpa thajaba thamlamba wahai ahum asi lining makhal kaya chatnariba lamdam asigi miyamna ngakpa chatpa mathautai furup khudingmakna nungsi chanana amadi santi laina laiminaraba matamdata state asi mang thana changsinba ngamgadawribani haiki ngasigi thauram asina khunai asibu santi leiba anauba mayol ama lakpa oirasanu haina mahakna fongdoki thauram asiga mari lainana choral competition amasu pangthoki choral isai changdamnabagi thauram aduda district asigi mafam kayada leiba church singda saruk yaki loinana changdamnaba sida makok mathang takraba singda minister na mana matum yenthoki The chosen theme, love, peace and harmony of the first Tagaramphung Advent Christmas 2017 is an extremely relevant one which needs the attention of one and all, especially in order to push forward our goal to improve the family as much as the church and our societies. This is particularly relevant in the context of our society in Manipur, where there have been frequent strifes and trouble that have led to many unnecessary bloodsheds in the past and which is against to our society and church today. Ima laisem inat loisang nangasi MSFDS ta saknairaba filmmaker amasung aiba OC Mairada chingkhai lamit Maira mingthol pikre Mana lanthokpagi thoramda EI School gi MLA TI Satyabarta Singh College Development Council Manipur University ki Director Professor TI Ratan Kumar Singh amadi Imalai Sem Inat Loisangi President CI Chanu Chenbi Laimana Chingbana Saruk Yaki OC Mairada Mingthola Sipi bagi maru oiba maramdi mahaki naina wareng sing asi michang mikhai naidabagi maongda ibagi damaktani Mamangdasu tongan ba mana kaya mamangda fangkre mana lanthokpagi thoramasiga mari lenana mamlasanu taibangpal kauba lairik amasu fongduna Manipuri khunaida masinglikna lairiba film gi lairiki ahanba ama mensinnabani haina lawbayai MLA TI Satyabartana haikibada inat ngakpa haibasi aikhoigi maru oiba thaudangni ngasigi inak tung inna chatpa ururaga pukningda chawthokpa pokchai Aikhoi maitai oina poklubagi mahai yale haina khanjai Professor Ratanna isagi saktamdi miramdagi mi laklaga ngakpigada banatte haina fongdoki
December 3 Taramanga Fauba Chayola Machupna Malemgi Mafam Kayada Trade Union Writers Day Haina Palan Thoram Pangthoknari Basigi Saruk Ama Oina Ngasi December Taragi Nungtilpung Amataba Matamda Minor Irrigation Department Gi Conference Holda Human Rights Trades Union Writers Amadi International Trade Union Congress Manipur Branch na Sinduna Trade Union Writers Day Pangthokre Loinena ngasigi thoram maduda work charge master role casual sing regularize tawbiba Home Guard BDF singi service pifam phagathan bayauna state vendor sing lengakna saktak che piduna tung koina chatna bayana bagi matang da su khana kre haina Indian National Trade Union Congress na thadokpa cherol amana hairi Peace and Humanity Level Youth Organization PHLYO gi ngasi Nifu Suba Foundation Day pangthokre Ingkum jali sing amaga chamapan humbudra tareta haudokhiba club asigi Foundation Day thoram ngasi thangmaiban gi ima nonga leima community hall da pangthokhi thoram aduga mari lenena club asigi mathang chahi gi calendar amasu fongki social activist amadi Nagaland gi hanagi senior SP P Sonamani special government contractor Laishram Sarangajit yauna Maikai Adom gi miyoi kayana thoram maduda sarugyaki Lilong Haurebi College da hantak numit kharani asida oirakliba fibam asi yenglaga All India Tanzim-e-Insaf AITI Lilong Local Council na college asigi mahairoi sing amadi lamdam asigi yaifana bagidamak akanba mityeng changba hauragani haina cherol amada khangalakli Khongsai Veng Lambulen Dalaiba Khongsai Veng Christian Church ki dedication ceremony ngasi pangthokre Church asigi anoba building adu Father Reverend Dr. T Lungkim na ribbon kaktuna hangdokhi thoram aduda isai nongmai pangthoktuna miyam gi pukning chingsinki amadi Khongsai Veng gi miyoi kayana sarukyakhi Purthibi punamagasi lana chakre pap tore aibasi kanthok pinanaba mapui bungo Prabhu Jesu Christana la aga mahak pap tawdaba mi aduna pap chelaba misingidamak sibiba matamda magi songlangdagi Purthibi gi mi punamak mabu thajaba pudingmakna pap kokpigani Campaign for Total Education Haibathimda All Manipur Students Union MSU Imphal West na haukiba December 3 Senjam Chirang Primary School da yengsin bachatpada tha ama hena school asigi midday meal piramdre haina cherol amada fongdorakli Loinana lengak school sing asi lengak na kupna yengsin ba mathau tare haina cherol asina makhatari Hauzik sanabagi pauda Taruk suba Mr. Khamba Contest ngasi Gandhi Memorial Hall da pangthokre All Manipur Gymnasium Welfare Association Imphal na sinduna pangthokliba nupa amadi nupigi fitness contest amadi nupagi oiba junior senior amasung master gi oiba bodybuilding gi contest asida Manipur gi tongan ba gym sing deki lakpa unit kuntra mari degi nupa sanaroi chamayang khaini thoi amadi nupi sanaroi tarama thoina athoi ehen tanari Chatliba chahi asida pangthokliba Mr. Khambagi contest asida ahanba oina United Gym Manipur na contest asida sarukyariba gym sing asida akhanaba khudol ama pinanaba ben press ki machine ama lottery tawkhibada ECG singjamaina machine singi mapu oiba ngamki Contest asigi ngasi ahanba oina pangthokhiba junior men's 55 kg ki masanada YBBC gym gi sanaroi NG Kennedy na gold medal fangkhiba ka loinana LD gym gi sanaroi S Adim Gangmai amadi Royal gym gi sanaroi B Punsiba anina masana asida silver amusung bronze medal lawbangamki Manipur Legislative Assembly ki Speaker Y Khemchan YAS ki Director N Praveen IAS ADGP Training Manipur amadi Mr. India gi mana fangkraba P Dongal IPS amadi All Manipur Gymnasium Welfare Association gi President S Thambal Sharma ga loinana lamdam masida pangthokliba sana khotnabagi lam kayada maru oiba thodang lauriba miyoi kayana ngasigi thoram atu da sarugyaki Ngasigi thoram masida sarugyakhiba Manipur Badminton Association gi President Bijoy Koijamna Manipur da sports policy ama thamduna makal makha kaya gi sanaroi singna thengnariba awaba kaya asi kokhanduna power khakta ngairaba house di yaudrba sanaroi sing asibu yokhatpa matam oire haiba wafam asi ngasigi thoram aduda tenkhiba miyamda thamki Manipur ki sanaroi sing si
अदुगा खै यम चक्तोइ ममांगी सरकार सु हुजिक सरकार सु खुदिमक मणिपुर से स्पोर्ट्स के पावर हाउस नी है खै पावर हाउस की यावद्रे चीफ मिनिस्टर से वीआईपी से ममांगी मदुद लमजना कई है के मयाम की क्लिपिंग फंगब होनबदा मणिपुर से स्पोर्ट्स के पावर हाउस नी है सुना को सुले बस तो वो सुतो ही तो मसे भी तो होई कई हो गई है तो हेपी या रोई को तो ही अदुबो मरम जन तो बियो निपान सुबा साहिद मनोरंजन सिंह मेमोरियल फुटबॉल टूर्नामेंट हयेंगदगी खुमन लंपाक मेन स्टेडियम दा पांगथोकबा हौरगनी इंग्लिश सिंगमगा चमापन हुंगुद्रा मापन की अप्रैल अमदा युरेंबा मखा लेकाई दा लेबा लेखिद्रबा एनजी बुधा चंद्र अमदी मेमचा अनिगी मचानुपा एनजी मनोरंजना इंग्लिश सिंगनिगा सुपना तरेता सीआरपीएफ की कुंट्रा निपान सुबा बैच ता गेजेटेड ऑफिसर अमा ओइना थबक चंख्रबा मतुंग इंग्लिश सिंगनिगा सुपना मापन की सेप्टेम्बर 13 तरेता छत्तीसगढ़ दा नक्सलाइट सिंह की मथक्ता 201 सुबा सीआरपीएफ कोब्रा बटालियन ना चथखिबा ऑपरेशन अमदा ऑपरेशन असिबु लुचिंखिबा थौना फरबा मणिपुर की मपारी असिगी पुंसी लोमखी मिशन अदु माइपाकना चथखिबा अमदी महाकना तौखिबा थबक थौरम कया अदुबु सिंथारदुना सीआरपीएफ की असिस्टेंट कमांडेंट ओइरंबा एनजी मनोरंजन की मफमदा इकाई खुमनबा उत्पा ओइना इंग्लिश सिंगनिगा सुपना तरादगी हौना फुटबॉल टूर्नामेंट असि पांगथोक्तुना लाखी हयंग टूर्नामेंट असि हौदोकपकी थौरमदा मणिपुर की गवर्नर श्रीमती नाजमा हेप्तुला सरुक यागनी मैतै काउंसिल मोरे अमदी एफसी इम्फाल अनी ngasi मरुक मपांग ओइबगी फुटबॉल मैच अमा सानख्रे ngasi अयुक खुमल लंपाक आर्टिफिशियल ट्रफ ता सानखिबा फुटबॉल मैच अतुदा मोरे की एडीसी एन गोजेन मैतै काउंसिल मोरे की प्रेसिडेंट एम थोइबा अमदी अम्फा की टेक्निकल डायरेक्टर एम रतन गलोनना मितै काउंसिल मोरे अमसुंग एफसी इम्फाल की मसक नायरबा मियोय कयाना मित्येंग ताखी ngasi sanakhiba football match asina matam sangna lapthoknaduna laklaba lamdam asida punna khunda laitaduna laiminaraklaba miyoi singna apunbagi saktam ama sagatpada achauba mateng oibata natana sanabana lamdam asida mayai ka bachinjak chaduna lairiba nauriba miyoi kaya asigi afaba sanaroi sing puthokpa ngamnanaba punna hotnaminarasi haiba wafamasi maitei council moregi president m thoibana lamdam asigi miyamda pauzelasi pirakli ngasi sugumlaba FC Imphalna sinbidana sanabagi lamda ahal oirabasing makhong sing pangjindana lairiba mayamche sanaruraga pangjindana laiba mayamche sugumlaba yamna nungairaba samlaba tonabe lesna hakchangi nungaiba amadi wakhalon amadi polakpraina khalli aduna ahanjingi sanaruraganda nisada lachudana lairaba isa inausing soidana maki nisa thadoga sanabagi lamda changjilakadra haibagi thimda aikhoi हारिबा ऑर्गेनाइजेशन अनिसिना सिल्लगा ngasi प्रेगनेंट मैच से पांगथोकपनी अरोबदा बुलेटिन से हेडलाइंस अमुक हन्ना मियाम द थमजगे मितोप चंगलकपा येंगसिननबा अमदी आइना यादब थबक थिंगननबा मनु हंजनबा मफमसिंगदा पुलिस चेक पोस्टिंग थमननबा थौरांग तौरी हाइना चीफ मिनिस्टर एन बिरेना फोंदोरकले मालेम पुंबुदा पांगथोकनबगुम ngasi मणिपुरदसु तोंगान तोंगानबा ऑर्गेनाइजेशन सिंगना सिंगदुना इंटरनेशनल ह्यूमन राइट्स डे पालन तौरी कांगपोकपी कम्युनिटी हेल्थ सेंटर की डॉक्टर नर्स सिंगना हॉस्पिटल असिदा अंगांग उनबगी खुदोंग चाबा पीखिदबा थौदोका मरी लेनना मिनिस्टर नेमचा किपगेना येंगसिनख्रे राज्य सभा की एमपी KSH भवानंदना मॉडल विलेज ओइनबगीदमक अडॉप्ट तौग्रबा टेक्नोपल डिस्ट्रिक्ट की क्वाथा खुंगंग ngasisu awatpana thalauri अमसुंग फ्रेमवर्क अग्रीमेंट का मरी लेनना MPCC ना चंगसिलकपा खोंजंगदा अहानबा ओइना चीफ मिनिस्टर एन बिरेन की केंद्र हैंगांगदा BJP की वर्कर ने हाइना चिंगबसिंगना अथिंगबा पीख्रे हाइरी